ꯍꯧꯈꯤꯕ ꯇꯥꯡ 22ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯆꯣꯡꯊꯥꯃꯤꯌꯥ ꯃꯦꯟꯖꯣꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯇꯥꯡꯂꯕ ꯌꯥꯝꯅ ꯄ꯭ꯔꯦꯁꯤꯖꯁ ꯑꯣꯏꯔꯕ ꯑꯗꯨꯝꯕ ꯐ꯭रीडम ꯐꯥꯏꯇꯔ ꯑꯃꯈꯛꯄꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯟꯒꯤ ꯕ꯭ꯔꯦꯐ ꯍꯦꯔꯣꯅꯤ ꯍꯥꯏꯗꯅ ꯐꯦꯁꯕꯨꯛ ꯄꯣꯁ ꯇꯧꯔꯛꯄ ꯃꯗꯨꯁꯨ ꯑꯃꯨꯛꯀꯣꯛ ꯃꯅꯤꯄꯨꯔ ꯀꯧꯕ ꯑꯗꯨꯝꯕ ꯑꯦꯀꯥꯎꯟ ꯑꯃꯗꯒꯤ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯇꯧꯖꯕ ꯄ꯭ꯔꯦꯁ ꯃꯤꯠꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯛꯀꯣꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯆꯣꯡꯊꯥꯃꯤꯌꯥ ꯃꯦꯟꯖꯣꯔꯕꯨ ꯑꯃꯨꯛꯀꯣꯛꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯅ ꯑꯩꯈꯣꯏ ꯄꯥꯡꯒꯟꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯩꯖꯗꯦ ꯄꯥꯡꯒꯟꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯨ ꯑꯩꯈꯣꯏꯗ ꯂꯩꯖꯗꯦ ꯃꯗꯨꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯔꯨꯐꯁꯨ ꯂꯩꯇꯦ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯃꯨꯛꯀꯣꯛ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯃꯤꯡ ꯊꯣꯜꯂꯒ ꯃꯗꯨꯗ ꯊꯥꯗꯣꯔꯛꯏꯕ ꯄꯣꯁ ꯑꯁꯦ ꯃꯁꯤ ꯑꯃꯨꯛꯀꯣꯛꯀ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯛꯀꯤ ꯑꯣꯏꯕ ꯀꯁꯇꯗꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯄꯦꯖꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯥꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯆꯣꯡꯊꯥꯃꯤꯌꯥ ꯃꯦꯟꯖꯣꯔꯒꯨꯝꯕ ꯐ꯭रीडम ꯐꯥꯏꯇꯔ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯔꯤꯃꯥꯔꯛ ꯑꯃ ꯄꯨꯊꯣꯛꯑꯒ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯌꯨꯖꯟ ꯀ꯭रिꯌꯦꯠ ꯇꯧꯍꯜꯂꯒ ꯑꯗꯨꯒ ꯀ꯭ꯌꯥꯎꯁ ꯀ꯭रिꯌꯦꯠ ꯇꯧꯍꯜꯂꯒ ꯃꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯁꯛ ꯂꯣꯠꯄ ꯑꯗꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯕꯨꯛ ꯇꯧꯕꯤꯌꯨ ꯑꯃꯨꯛꯀꯣꯛ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕ ꯑꯗꯨꯝꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯗꯨꯒꯤ ꯌꯨꯖꯔ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯗꯨꯒꯤ ꯍꯣꯜꯗꯔ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯕꯨꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯣꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟ ꯕꯣꯗꯤꯁꯤꯡꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣই ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯂꯧꯈꯠꯆꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯗ ꯑꯩꯈꯣꯏ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯤꯁꯤꯟꯖꯈ꯭ꯔꯦ ꯃꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛꯀꯣꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯑꯁꯦ ꯃꯁꯤꯒꯤ ꯌꯨꯖꯔ ꯑꯗꯨ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯣꯏꯔꯝꯕ ꯃꯈꯥ ꯇꯥꯅ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯝ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯣꯏꯈꯤꯕ 2018ꯗꯒꯤꯅ 2020ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ MD ꯔꯌꯤꯁ ꯑꯍꯃꯗ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯑꯁꯦ ꯃꯍꯥꯛꯅ ꯀ꯭रिꯌꯦꯠ ꯇꯧꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯨꯖ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯅꯤ ꯍꯦꯟꯗꯂꯔ ꯃꯍꯥꯛꯅ ꯑꯣꯏꯕꯅꯤ ꯑꯗꯣ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯑꯣꯏꯕ ꯑꯦꯟꯇꯤ ꯄꯤꯄꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯄꯗꯒꯤ ꯂꯨꯞꯅ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 30ꯗ ꯂꯨꯞꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯄꯤꯔꯒ ꯈꯪꯍꯟꯕꯅꯤ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏꯕ ꯑꯃꯨꯛꯀꯣꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯦ ꯃꯁꯤ ꯑꯃꯨꯛꯀꯣꯛꯀꯤ ꯑꯁꯦꯡꯕ ꯑꯦꯀꯥꯎꯟꯂ ꯅꯠꯇ꯭ꯔꯒ ꯐꯦꯛ ꯑꯦꯀꯥꯎꯟꯂ ꯅꯠꯇ꯭ꯔꯒ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯑꯦꯀꯥꯎꯟꯂ ꯍꯥꯏꯕ ꯄꯣꯠ ꯑꯃꯐꯥꯎ ꯊꯤꯖꯤꯟꯕꯒꯤ ꯇꯥꯟꯖꯥꯒ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀꯣꯛꯇ ꯍꯦꯛꯇ ꯑꯇꯝꯅꯅꯒ ꯑꯃꯨꯛꯀꯣꯛꯅ ꯇꯧꯕꯅꯤ ꯀꯥꯏꯅ ꯆꯥꯔꯖ ꯇꯧꯕꯒꯤ ꯌꯥꯝꯅ ꯑꯦꯛꯖꯥꯒꯔꯦꯠ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯄꯤꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯏ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯦꯆꯤꯌꯣꯔ ꯑꯣꯏꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯇꯧꯅꯁꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯃꯨꯛꯀꯣꯛ HQ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕ ꯑꯗꯨꯝꯕ ꯑꯅꯧꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯉꯒ ꯃꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯅꯗꯔ ꯑꯦꯀꯥꯎꯟ ꯑꯃꯐꯥꯎ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯩꯇꯦ
ꯑꯗꯨꯒ WhatsApp ꯒ꯭ꯔꯨꯞꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯨꯛꯀꯤ ꯃꯃꯤꯡꯗ WhatsApp ꯒ꯭ꯔꯨꯞ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯣꯄꯔꯦꯠ ꯇꯧꯗꯦ꯫ ꯄꯨꯟꯅ ꯇꯪꯈꯥꯏꯗꯒꯤꯗꯤ ꯇꯥꯔꯦ